Maruiba Pau Lilong da Miui Ama Mamagi Kavarda Zirayat Tauringaida Maikum Upamasakhang da Miui Ahum na Thang na Thilamle Chandel District ki manungsana laiba Purum Chumpang Khulda thaknaba ising fangdre saraba kalen matamasida fishu fizam tawdre amadi iruzadre hairi Tha taramapan gi tolo pibidraba Manipuri University of Culture Guest Faculty Association Mukfa gi members singna wakat mifam amasta thakre Amadi Pangai Bazar Committee for War on Drugs Khundrakpam Kendrana Nisagi Mayokta poster campaign hongdokre Nisa thadokningba singda mateng panggani hairi IS News mideng tabiri bukhwai punam putaram oksari COVID-19 dagi ngakthokna ba khutoi na hambiu hand sanitizer sizinabiu mask upiu fit taruki distance thambiu yariba makai vaccine dose na kapthokpiu checksin bana punamaki yaifabani hojek paw sandok na pizari Lilong Police Station ki mayok na badalaiba Nur Hospital and Research Institute Lilong da OT technician oiba mioi ama masakhang da basingna thang na thinduna hat na bohona ramle hairi thagdoga singarang numidang pung nipan makhairom tabada Lilong Haurebi Turel Ahanbi Ubak Thong makha da laiba Muhammadi Kabarstan da thokibani hairi masakhang da basingna thang na thilambada soklaba Nur Hospital gi OT technician adugi maming yumkhaibam asiki chahi kuntaret apokpa Haji Nizamuddin kawi Lilong atau khong dagi ni hairi maha khudakta Nur Hospital da pukhatuna laikan nakhibaga loinana thaudo asi matangda Lilong Police Station da report amasu tawkhre hairi thaudo adugi matangda ngasi numthel Muhammadi Kabarstan Committee amasung rauko na sinduna idga I Nurgi manakta leiba Muhammadi Kabarstan da pangthokhiba pawgi mifam amada rauko gi President Muhammad Helaluddin na haikibada ngarang yumkhaibam asikina Mamagi Kabarda Zirayat Tauramlaga Laitorakpada Maikum Upamasakhang da Bamioi Ahumna Mahak Nur Hospital gi Asik Natra Haina Hanglaki Mahakna Mani Haina Kumbaga Yet Thangba Puksep da Thangna Tilaki Loinana Saina Su Masingkhangdana Kanduna Hatna Bohonarum Kibani Hairi Asigum Batam Tiraba Thawong asi akan mamong na kandem tawi Maramdi Islam lining satpa singi oinadi laikhidraba singi kabarda satuna mapugi mafamda dua tauba haibasi tangai fadabani asigumba thawong asina miyamda mi paiba fawhalle hospital da mathau taubada nungaitaba leiragasu wakhal taminasi mahakpu kanana karigidamakta hatnaba hotnaramgibano haibasi Manipur lenga ki mari leinaba singna mideng sangbiduna langla langjin puthokpiu haiki paumi singa unaba aduda Muhammadi Kabarstan Committee gi President Nasir Khan amadi member singsu saruk yakhi Lilong constituency asigi miyamaru oibi idga amasu oiribi idga siga paknana leiriba adugumba Muhammadi Kabarstan asi mafam sida sumaina mamagi mapagi unabagi sanabagi momingi oiba haibadi dharmaga mari leinaba mi singi Kabarstan da madugi ziyarat taunaba lakpa matamda sumaina thogdok thogan batargadi matungda asigumba thogdo ase tholakadra haina kibana maram oiraga mioi kaya ama kabar ziyarat tawba lakpa ngamkhidabasi yai maram aduna asigumba thogdo ase matungda amana thogan biganu thogdo asibu rauko amadi Muhammadi Kabarstan Committee gi maigai dagi hakchin na kandem tawbuga loinana masiyumba thogdo asida chenariba mioi sing adubu marik chumna mari lainaba singna thigat piduna matik chaba dandi pibi nabai dama lochin bagi mohta pen double lairagadi kari da pen dabno kari no haibado mari lainaba singda thidoga mache sumaran punama khangdong minaraga tangdu laitaba punsiyama hingmirna bu hona minasi Chandel District ki manungsana lairiba Purum Chumpang Khulda thaknaba ising fangdre lenga ke maikai dagi pangba yaba mateng pangbiduna ising fanghanbiu haina khul asigi chairman KS Donra Chothena lenga ki pungning chingsilakle ngasi pangmi kangbu amaga khul asigi village authority gi miut singaloinana khul asigi amatangai raba ising fangpham oiriba tumit turelgi hojik ising kangdana lairiba Fibam amasung khul asida laingang ni ising pinaba sagalibu water supply scheme gi fibam yengsin ke Purum Chumpang gi chairman KS Donra Chothena makhatara duna
khul asi khakki natana thangnariba khul singi thakna sananaba fisu fizamnaba amadi iruzanabagi khwaidagi maru oiriba amasung matangairaba turel ama oiriba tumit turel asi kumsi chahi asi nongjugi chang asi yamna watpana mamangda amukta thokhidriba moongda pungkang kangle ising fangnana bahonabada lekai lekai gi oina turel manungda JCB fawba sizinaduna kom taunaduna madudagi chitharakpa ising khajik khajik aduna thakna sanaba yamna wana honari saraba kalen matamasira ising lainadabana fishu fizam tawba amadi iruzabagi thabak leple haikhe yumnak chamaga manga rom leiba atuka missing na chomnga khara hena leiriba khul asigidamak Manipur lenga ki PHED loisangi makhada New Development Fund gi makhada kumja lisingani kunmathoi gi October gi tara manga da saba haurakhiba water supply scheme asisu ising thamnana reservoir ani saba hauramlaga loisinbidana leiri masi athuba matam loisinbiduna kunja singda ising pinana pipeline na jingba singsu sembiraga athuba matam da thaknaba aphaba ising piba yana balenga ki mari leinaba loisangna piding sangbiu loinana khudaki oibe ising fanghanba amasung tungkoina leihoba yana ba guha natraga machine na hutpa handpump ama thambiba yabra haiba adusu lenga ki maikai dagi sinbiu hainasu phongdorakhe Manipur University of Culture MUC ki guest faculty ki tha taramapan gi tolop pithok triba fawba thabak lepagi khongjang changsilagani haina ngasi Manipur University of Culture Guest Faculty Association mukfana khanghalakle tha taramapan gi tolop ase thuba matamda pithok biu haina ngasi association asigi members singna Kansipur da leiba MUC Extension Campus manungda wakat mifam sathakre wakat mifam atu da saruk yaraduna mukfa gi President B Kopirama Raman Sarmana paumi sing da hai tha taramapan helaklaba fawba Guest Ojani Fuma Panasigi from Topa Senfam Fangdana Lady, Heidi Senfam Singer State to the Pitok View, Pitok Trabadi, Makata na class lip Higani Haike. As the Kuidabasti Mahiris Singi Kalaga Kang Dona Lakpani, Adubu Sales, Sung Yao Yaudana, Mafamasida Kayam Goina, Legadori Bano Havasi at Jowo Hangama Oiri. Sirabasu Kongjanga Silip Latana Sansan Kigani Haike. Wakan Mifamaduda, Manipur Government Amsung Department of Art and Culture na Atubada Midang Sangbiduna, MUC Kanbiu, MUC Higher Authorities Singi Tamoida, Miobi Minung Silebiu, Administrators Sing Administration Haidragadi from Tadokbiu, Tataramapangi, Remuneration Pidabasi, Guest Oja Simbukari Oina Kanbiri Banomadi, Remuneration Atubada Pitokbiu, Loinana, Guest Oja Simbu Hantana Yang Bigan, Havana Jungba Play Card Sing, Season K, Loinana, Guest Oja Singi problem, Lesson Dragaida, MUC Atopa Department, Hangbigan Womadi, Oja Singi Tolo Pibagi Muhuta, Campus the Samga Saganaba Tauriba Asi, Tokpiu Haiba Play Card Sing Su, by K. Manipur University of Culture MUC da leiriba guest teacher ni fumapana class Lokidabadagi Mahiri Singh da Kudong Sadaba Kaya Mayok Nari Haina Students Union of Kangleipa ki HRD Secretary Gyan Nagar Nangmai Rakpam na Fongdokre ngasi Wangkai da leiba Sukki Mayai Loisang da Pangthokiba Paugi Mifamamada Wafamasi Gyan Nagar na Namai Rakpam na Fongdokibani Mahak na Makata Raduna Matang Sana MUC Authority Madilengang na Hiramasigi Matang na Midyang Sangbirak Tragadi Shukna MUC Mahiroi Singa Kusam Naraga MUC Academic Atmosphere Kaibi Yaroyamadi Mahiroi Singi Punsi Kanbu Haibadabi Tauduna Akan Makongjang Sangsilaklagani Manipur University of Culture MUC da Department Taramathoi Hangduna Guest Teacher ni Fumapana Mahiroi Sing Mahitambiri Adubu Laibak TVD Hairaba Guest Teacher ni Fumapana Se Tha Taramapan Tolo Pidabadagi Oza Sing Asina class Laukidaba Sina Mahirui Sing Asila Chawna Kudong Sadaba Ama Mayok Nare Semester System da Mahima Sing Tambana Maram Oiraga Tha Taruk Tarukta Exam Tauba Sina Karigumba Syllabus Cover Tauba Ngamhodrabadi Mahirui Sing Achoba Kudong Sadaba Ama Mayok Narpa Yabagi Akibadu Mahirui Singi Mafam the Chawna Leire Maramaduna MUC Authority Madi Pali Balengak Asina Hiramasigi Matang da Meeting Sangbiduna Mahirui Sing Asibu Larik Tamba Fangna Basinbiu Oza Sing Asu Mahirui Singi Kanbiduna class Laudaba Haiba Ware Basinataba Atopa democratic oiba agitation ama oina khan biduna Mahirui Sing Larik tamba fangan biu haike Riba Ozani Fum Pangi, Tatarang Pangi Tolose, Pito Pidon Maram Waraga, Zasing Sina, Mahirui Sing Sigi, class, Laura Roy, Habi Kunjang Sangshila Krehaba Koi Pau Fangere. Semester exam system da exam pang thupa koi Manipur University of Culture ni syllabus cover se koi matang sana loisal hogdragadi exam se fazana performance pi bang ngamoidra or exam se fazana preparation to ngamoidra haibagi chhatra sida pakhatchaba koi je like takbirodra hai pakhatchaba ji
ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯗꯨꯅ ꯂꯩꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯦꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯦꯜ ꯀꯜꯆꯔ MUCꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯏꯁꯨ ꯑꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯏꯁꯨ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯜꯕ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯣꯐ ꯀꯪꯂꯩꯄꯥꯛꯅ MUCꯒꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯕꯨ ꯀꯟꯕꯤꯌꯨ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯟꯕꯤꯌꯨ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯅꯤꯁꯥꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯅꯕ ꯄꯥꯏꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ KSS ꯁꯤꯕꯀꯥꯟꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯡ ꯑꯁꯤ ꯄꯥꯡꯒꯩ ꯕꯖꯥꯔ ꯀꯝꯃꯤꯇꯤ ꯐꯣꯔ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯅ ꯁꯤꯟꯕ ꯄꯣꯁꯇꯔ ꯀꯦꯝꯄꯦꯟ ꯑꯃ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ SPꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁ꯭ꯇꯣꯞ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯁꯦꯐ ꯑꯋꯔ ꯖꯦꯅꯦꯔꯦꯁꯟ ꯁꯦꯐ ꯑꯋꯔ ꯂꯥꯏꯐ ꯅꯣ ꯇꯨ ꯗ꯭ꯔꯒꯁ ꯌꯦꯁ ꯇꯨ ꯂꯥꯏꯐ ꯍꯥꯏꯅ ꯊꯥꯕ ꯄꯣꯁꯇꯔ ꯀꯦꯝꯄꯦꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ SP ꯁꯤꯕꯀꯥꯟꯇꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯃꯥꯡꯒꯩ ꯃꯇꯝꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯍꯧꯗꯣꯛꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯕ ꯂꯨꯞ ꯑꯁꯤ ꯍꯧꯖꯤꯛ ꯅꯤꯁꯥ ꯊꯤꯡꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯁꯤ ꯆꯤꯡꯌꯥ ꯅꯛꯄ ꯈꯨꯜꯁꯤꯡꯗ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯍꯦꯟꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯅꯤꯁꯥ ꯀꯔꯕꯥꯔ ꯇꯧꯔꯤꯕꯁꯤꯡꯅ ꯀꯔꯕꯥꯔ ꯑꯁꯤ ꯇꯣꯛꯄꯤꯌꯨ ꯃꯁꯤꯅ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯅꯍꯥ ꯀꯌꯥꯕꯨ ꯃꯥꯡꯍꯟꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯝꯕꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯕ ꯅꯍꯥꯁꯤꯡꯅ ꯀꯝꯃꯤꯇꯤ ꯅꯠꯇ꯭ꯔꯒ ꯄꯨꯂꯤꯁꯀ ꯄꯥꯎ ꯐꯥꯎꯅꯕꯤꯗꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯈꯤ ngasi haudokiba poster campaign adugi sarukama oina SP masa yauna pangai bazar gi akoibada rally amasu chatki tharomaduda ichamgi hanagi president nungthongbam rajendro alias boy Imphal East additional SP law and order su saruk yakhi irang patringai da loin derfium patringai da mayam gi damakta leibiram pamera paibi amma leiram basikumaina waron truck simuthana honage haibegi pandam amma loina na mera paibi singsu loina lekai lekai khuring to loina thopira ga sigi waron truck sida mapung phana mutha minna ba hona minna se haibegi sigi maruiba pandam amma suni adu हौखिबा तांग 13 तगी हौदुना भारत पुंबदा चथरिबा जय भारत सत्याग्रह गी सरुकमोइना भारत की डेमोक्रेसी असि लेखा तारागनी हाइबा लेबाक असेगी मियाम मिट सिंगनबगी वाकत मिफम अमा इम्फाल वेस्ट डिस्ट्रिक्ट कांग्रेस कमिटी न सुसेंदुना अवांगजिरी द लेबा कोंथौजम ब्लॉक कांग्रेस कमिटी की ऑफिस संग असि पांगथोखरे थौरमदुदा एक्स MP डॉक्टर TS माइनिया सेकमाई केंद्र की एक्स MLA निंगथौ N Biren कोंथौजम केंद्र की INC की एक्स कैंडिडेट सु ओरिबा किशन कांग्रेस मणिपुर की चेयरमैन लाइश्रम नंदो इम्फाल वेस्ट डिस्ट्रिक्ट कांग्रेस कमिटी की वाइस प्रेसिडेंट H इबोतोंबी कोंथौजम ब्लॉक कांग्रेस कमिटी की प्रेसिडेंट G कालेंजाउ कबुई वाइस प्रेसिडेंट समुराई लाटपम बाबू चौबा अमदी अतै थौमी सिंह अमदी महिला कांग्रेस के थौमी सिंह सुसरक याखे वकत मिफम अदुगा मरी लेनना एक्स MP डॉक्टर TS मनिया ना फोंदोखिबदा AICC की सीनियर लीडर राहुल गांधी बु गुजरात की चीफ जुडिशियल मैजिस्ट्रेट अमना चाही अनिगे फादोक पीखिबा MP ओइबदगी सस्पेंशन तौखिबा अमदी क्वार्टर दगी तांथोखिबदबु यानिंगदबा उत्तुना चथरकपा खोंजंगी सरकम ओइना इंडियन डेमोक्रेसी असि यामना अरुबा फिबम अमा ओइरकपदगी लैरिबा प्रजा मियामगी मिट सिंगनबगी अमदी पालिबा लेंगाक असिगी नाकोंग यौनबा खोंजंग असि लेबाक सिनबा थुंगना चंगसनबनी हाइखे भारत के संविधान से कंडबे यादे गणतंत्र से कंडबे यादे है खोई सेतेगा तौजरपनी अदे पारमोइना खोई हार्म लेवल दा स्टेट के लेवल तौग्रे ब्लॉक के लेवल तौग्रे मसी डिस्ट्रिक्ट लेवल दा इम्फाल वेस्ट डिस्ट्रिक्ट कांग्रेस कमिटी ना सिंजदना पांथोक चवदु गुंबा सेतेग्रानी खोई मणिपुर दा खोई पॉलिटिकल डिस्ट्रिक्ट तरा मरी लई एक्स्ट्रा मरी सिम लोइनमक तारी तरा मांगे कुन माउन लोइ तौदरिनी महात्मा गांधी की फोटो की ममांग दाई खोई पुनमक फामदना तौरिबा नियम सुमदे माइ बाबजी लैरिबा सरकार प्रेजेंट डिस्पेंसेशन हाइतारे बीजेपी ने दे तब एनडीए सरकार तौरिबा सिंगसी मखोई की इंटॉलरेंस डिग्री से वांगी अदर मसमाइन तबगदी गणतंत्र सी खुदोंथिबा याय हाइद सेकंड वायमा प्रजादा खै पाउयन पिनो Chinese ferret badger nungok ama people for animals manipur na thawal district ki tentha mayai likai degi fangkre nungok adu haukhiba ningthokaba numit ki numidangda likai adumakta degi brahmachari rasi devi kaubi amagi yunggi maningda leiba yunggi maningda saba yen makon amagi manakta leiramba thengnakhibani yen singna langba amadi hawdongna kanna khongba tabadagi thoktuna yenglubada thengnabani tungda sa adu PFA da sinarakpani hairi sa adu manatonda khara sokpana PFA gi animal shelter da nomanini layenglaga mafam jabada thadokragani Chinese ferret badger asi Wildlife Protection Act ki Schedule 2 amadi IUCN ki list concern category da chanba marang kaina fangdraba sa amani sa makhal asi uhai tin amadi apikpa sa chai umangi mahai marongi maru sandokpa amadi tingi masing hanthahanbada su mateng pangi amaromda haukhiba sagol se numita Waikhomani Girls College Thobal ki campus tegi pirakhiba
checkered killback lilabop ama PFA gi shelter da thamduna mafam jaba da thadok na sem saringai marung koklam de hairi atopalinga manada ba mongda lilabop adu marum ondri bhawa senai maram aduda lin asidi thadok laroi lin mapi amadi marum sing konba amadi onba nungai gada ba mongda fibam sem sarga thamkhre hairi Oinam Baldeba Memorial Trust Kaisamthong Elangom Lekai Imphal Senduna Marifu Suba Oinam Baldeba Singi Mapokumon Amadi Oinam Baldeba Lifetime Achievement Award 2023 Lanthokpagi Thoram Ama Ngasi Thangal Bazar da Leba Hotel Nirmala da Pangthokre Handak Chahigi Oinam Baldeba Lifetime Achievement Award 2023 as the Saknai Rabi actress Yengkhom Roma da Pikre Ngasi Pangthoki Bathoramaduda member NEJCC and EJCC Ministry of Culture Government of India KS Jugindrona Chief Guest former President Critics Forum Manipur Dr. Gozendrana Guest of Honor Madi Chairman Oinam Baldeba Memorial Trust Imphal Oinam Nabakantana President Oina Saruk Yaki Ngasi pung tara mathoi makhai tabada Imphal West District Police na passenger bus ama National Highway number 2 da check tawada yamlaba yuga konana mioi ama fare hairi police tagi phangba pauna pharaba mioi adu Imphal West District ki manungsan na leba khoyachong polem lekai degi ti loya lakpa maitai gi machanupa takhelamam sanatomba maitai ni hairi Segmai Police Station mamangda Dimapur dagi lakpa passenger bus adu check tawada Indian made foreign liquor singadu fagat kibani hairi Muslim Ijininaw Singdi Hauzik Pangthok Liba Chakhen Tha Asiga Mari Leinana Sivachena Manipur State Unit na Sinduna Ngasi Numidang Wairam Babu Parada Leba Masajid da Ahau Athum Chaminakre Ngasi Pangthok Hiba Achamba Thauram Mari Leinana Sivachena Manipur State Unit ki President Moirang Thim Tungbina Haikibada Aikhoi Masel Jat Bizati Dharmakhaidana Punna Nungsinaba Asina Apunbagi Pangal Sagat Pangami Aikhoi Amana Amagi Mateng Pangnaduna Nungsi Chanana Hingminasi Umang Kokthokpadagi Mahusagi Khalda Chawna Akaiba Lakli Lengak na Changsiliba War on Drugs Asida Aikhoi Puna Changsin Duna Lamdamasi Free Drug Zone Nama Ohenna Bohonaminasi Miwai Kharana Power Gi Damak Chief Minister Buhunduna Ngang Sakliba Asi Laibak Thibani Haiki Government sin people kudong chaba koi lauraga akoi hingminase aduga government sigi mayokta laibodo maram sana state sida leader laitabnate tanabiu ada chalaga koi gi complaint ga tawsidi akoi ikai ba fawe adana koi manipur sigi chappa gari punama VIP ne harga di gari punama longthoga check taw siga maram che akoi manipur drug sungbam aduga poppy plant tawham aduga phattaba punama che manipur tawriba se masing tang koi masai aki tu jungma leinagum se natraga di koi manipur sida koi mut khibi ya success yamna wangna lere Paumi Leisang Them Muyam Bachenglai Namanung Matam Sadana Lekidabada Chief Minister N. Virena Awawa Fongdorakle Chief Minister na Facebook da Thadorokpa Warolamada Laikhidraba Leisang Them Mungyamba Chenglai State Asiki Kathokpa Amagaloina Paugilam da Thapak Toromba Misak Amani Haina Hairi Mahaki Imung Manungi Awaba da Susaruk Yabagaloina Laikhidrabaki Thawaina Lairam Lenda Ingna Signa Leiruba Oirasanu Haina Makatarakle Manipur ki saknai raba social activist amu kamaina manung matam sadana ikhang khanghodana masagi anaba amana maramorga lekhitabada United Committee Manipur na thamoi sokna nungai daba fongdorakli loinana Manipur All Manipur Working Journalists Union Amju ge member oiramba journalist Leisang Them Yamba alias Chenglai na manung matam sadana masagi anaba amana maramorga ikhang khanghodana lekhidabada su luk asina awa fongdorakli UCM ge IPR Secretary Leisemba Lama bana ngasti thokpa serol amana miyang gi luchingba amu kamaina hinglingai matamda mairoi singi organization singi su thauburamba amade Rongmai Naga People Organization Assam Manipur Nagaland gi president oirambaga loinana Zaliarong Union Assam Manipur Nagaland gi su president oina su thauburam khe loinana iramda Manipur gi apunbagi saktam kaidana ba honaram batana tana ching amasung tamda leiriba kanglo phuru khudingma khena nusi sanana Saukhatnaba kan honaramba lusingba amani lusingba asin laikidaba haibase iramna masigi oina mentionba ngamnaroidaba asawa hangba amadi leihoragani nakalamaromda All Manipur Working Journalists Union ke member oiramba journalist Leisang Them Mungyangba
Elias Chengleina manung matam sadana masagi anaba amana maramoraga ikhang khangaudan laikidabada UCM gi maikai gi thamoi sokna awa phongdok sari journalist asina hinglingai matamda ISTV news ta news cameraman oina thau puramkhi loinana ANI amadi Tom TV dasu video journalist amo oina thabak tawrangkhi media gi lamda yaifenaba chawkhatnaba kanna honarambatana natana iramdamasi ga choba issue kayada mang thaduna malem gi miyamda chumba pawjil sandok piramba misakamani laikhidraba ani gi Tawaina taibang mapugi manakta ingna chingna leirunabagi damak UCM gi thawmi singna taibang semba mapugi mafamda thawni zari loinana imung manungna thengnari ba awabada su saruk yari hairi Laikhidraba amu kamai gaipoklunggi aroiba mathau mangam ngasi wadi farm Duibansui Longmai 4 None district headquarter da leiba masagi yumda pangthokre mahak masagi chahi humpudra mathoi Sukre Mahakumjali Singh Magachama Ban Yankhaini Thoi da Poki ngase yupung taret makhai tabada Imphal gi Sije Hospital da laikhidabani ngase gi funeral service atuda Dinganglung Gangmai MLA Chairman SSC Joseph Paulin DC Noni amasung tongan ba CSO Singh Ansham Jaliarong Union Jaliarong Baudi RNPO RNCM ZSUM ZYF RNSOM, RNYOM, RNLP, VCLA gi luchingba singna saruk yakhi. Saliba thasiki taranipan Jiribam district ki Babu Parada leba PWD guest house da All Manipur Muslim Organization Coordinating Committee na sinduna mifam ma pangthokhibaga loinana Jiribam gi mafam gyada leba Pangal Singhi Club Organization gi mut sing Halaman sing loinana Ulema gi mute singna saruk yaduna amokok Jiribam district committee hangdoktuna iftar gi thorom pangthokre haina cherol amada khangalakle fam kiba mi fam aduda amokok ke president SM Jalal na athoiba mithunglen oina saruk yakhi loinana amokok ki Jiribam gi advisor Sajabam Faijuddin Ahmed su saruk yakhi Paumi lesang themung yamba changlai na manung matam sada na laikhidabada kadana thamoi sokna awa phongdok sari amadi laikhidraba paumi asigi imung manung na nanghori ba awa bada susaruk ya zari hairi laikhidraba gi thawai na mapugi laikolda ingna sikna nungain leiba oirasanu paumi mugyamba matam sangna tongan ba media house sing thabak tawki ISTV network ANI amasung Tom TV na chingbadasu video journalist amung oina thabak tawrangki masida sunatana Manipur Khunai yaifenaba social activist ama oina achoba thodang kaya su lobirami mahakna laikhidaba ase Manipur gi I pawgi lamda achoba mangjabata natana Manipur miyamgi oina achoba mapari ama mangjabani haina kadagi cherol amana hairi Nupi manbi singna numidang athengbada sana yunaiduna leibana nupi manbi singbu masakthi haliba ase yengsilagani haina lamyan ba Irabot Memorial Integrated Trust Limit ki president Malem Thongam na phongdokre ngasi wangkhaida leiba nongpok lingak apunba nupi luki loisang da pangthokba pawgi mifam amada wafamasi Malem Thongam na phongdokhibani pawgi mifam aduda nongpok lingak apunba nupi luki president secretary amadi thaupuba kya su saruk yakhi mahakna makha taraduna phongdokhibada matam amada Imphal gi North AOC da leiramba natabali chachatpa singi mathakta CSO amadi NGO kyana kanna honabadagi hausikte asigumba miwising leitre adubu Numidang athengbada nupi manbi singna ahenbani sakaya chasinduna nupa singa sana yunaibagi culture ama nauna chatharakliba asina chamna masagi sinfam amada thawai yauna thabak tawriba nupi manbi kayada achoba safu ama pirakpaga loinana lamdam asida leiba transgender community singbu masak thihale maram asina numi humni fawgi manungda asigumba Thabak chathari basingna masa na wakhal taduna amu hana chathabiganu karigumba makhatana chatharamba singi mathakta lamdam asigi CSC singa khusam naduna makhoigi mathakta wakhal taminaba thabak paikhatpa hauragani maramasina afaba lambida laktuna nupi manbi singna lamdam asibu sakhat mai kairomda punna jangsin minana bo honasi haiki Iba mari ese hena sesina na akoiga ya thasena na akoiga tawiba thabak asi akoiga pungning thawai biduna akoi khunai sida akoi makhata na changsin bang na bagi da bakta podami na si haba da ibadi akoi gi marakka da iba so basing asi so sendomina si aduga loila loina akoi gi mafam da hana maya la na unaramba sing adu udana bagi da bakta so akoi sensitization program sing NGO gi kuthang da gi tawra la kai da amadi health department education police department na sing basing mafam da so sensitization program sing zathari ngai marak asida akoi gi community marak da gi siguba
wakal tadabagi maga thogusing asi satharakpasi aikoi khudaktagi leminarasi amadi tunggoiba manaba khunai amagi dama aikoi punna imaibel mayam singsigi marakta aikoi nupi amagi chapsaba hije chapsa ado aikoi ngakna minaba ngamnabagi damaktasu aikoi punna khunnaminasi Hokiba pung kun Maria Sida India da nona miyoi listing taraga samga ni funi thoi COVID positive oiba thekneki laina sina maramoiraga miyoi kuntra nipan laikide fagalapagi chang sada mari fudra nipan ga dasme taruk nipan da hantarakre apunba confirm case na koti mari lak ni funi nipan ga listing nifu manga samri ama yokre active case masing listing humpu humdoi changa humpu ni thoi da hengalakre laina asina maramoiraga laikidaba apun mi gi masing asi lak manga listing kuntra ma thoi ga samaga mari fudra sukre laina segi nava faduna discharge tab ke ba apun mi gi masing na koti mari lak ni funi thoi listing yang khai ga satruk ni fu mapan yokre laina segi ngak thok na vaccine ka thok ke ba apun mi gi masing na koti chani kun lak humpu taruk listing kun taret henkre Malingi oina kobilai chatna khwaidagi hena sola balebak singi manung da USA na ahanba India na anisubada amani France na ahumsubada lady awang nopok state singi oina Assam na ahanba Mizoram na anisuba amadi Manipur na ahumsubada lady Paugi marakthana ten break amatang lawzari Ima ibema kunthok hanbi harawa pauze Ima ibema kunthok hanbi amadi ipa ibunga thangsi ngangwi ni thau anigi kumsi kumja harawa lakliba April gi tang kuni thoi kalen gi ni panba thangzen noi tagi hojaraga me gi tang ni kalen gi tara ni thoi ni panba leipa kokku numita lairoi kan jegani loinana April gi tang kunthra kalen gi tara ni panba nomai ji numita ima ibema amadi ipa ibunga anina bongba lam yingba sabal lam thokku numit thokle me gi tang ama kalen gi tara ma thoi ni panba ni thoka ba numita kanglei sanaba numit thokle me gi tang ani kalen gi tara ni thoi ni panba leipa kokku numita saren janban numit thokli thorom sing asida imagi macha manai khwai khibigna matam chana lengbirakuna imagi thorom sing asibu mapung phana yaubiranaba nolukna ning singjari paujen jari ba imai bema kunthok khanbi thogol maruk DMU campus hangmaiban imphal amukana taram noksari makhata ba pau India government ke Ministry of Culture gi makhada leiba Lalit Kala Academy New Delhi na sinduna kumja lising maga jamapan yankhai manga dagi chahi khudingi leptana satharakliba The National Exhibition of Art 2023 da Manipur gi Dr. Yumnam Safa basu sarukyana bakhalakle hairi USA ki Austin, Texas sa pangthokiba Indie Meme Film Festival 2023 da aikhoi ki yum film ki director Romi Maitaina Audience Choice Award fanglakpada Chief Minister N Biren thagatpa phungdokre Romi Maitai amadi Sital Jingsubam Alina Punna thangkarakpa Living Frames banner gi makhada puthokpa film asina mioibana saukhalakpagi marakta mausagi khalbuk ngak senduna thammagi maru oiba singadugi matangda paujel piri haiba film asida actor Master Priyozit Nganthoibi Bumeshwar amadi Sori Senjam na chingbana maru oiba role lawri haiba film asi International Critic Forum na lanthokpa Best International Film gi lemzaningai oiraba Five Preshai Award mamang the funky vagaloinana Manipur State Film Award manga amasu fangkrabani film asi tha se konithoi da pangthokadoriba nifu manga suba Moscow International Film Festival da official selection da moina utkatauri Hauzik sanabagi pau lobirasi Taranithoi suba GD Sports Meet 2023 ngasi Jiribam gi Babu Parada leba Jiribam Higher Secondary School gi playground da Kanglei Park Students Association KS Jiribam District Council sendun haudokhrei thoromadu da CS Achau Singh President KS Jiribam District Council M Prajakanta Singh President All Jiribam Sports Association Jiribam Seram Hemzit Maitai Vice President KSA Head Office Infal TS Jeannie Devi President Jimwak Jiribam Amadi G Ibohol Sarma Vice President IPSA Jiribam Branch na President Member Oina Saryaki KSA Jiribam District Council ki President CS Achau Singh na KSA gi Firal Singh Khatuna Thoromasi Haudokhe Masi Haudobagi Thoromadu da KSA Jiribam District Council Amadi Manipur Students Association Anina Football Match Sanaki Jiri Sports Meet 2023 asida Football Amadi Tug of War Masana Ani asti Sanagani Hairi Sinduna Hokiba Mars ki tang kuntra dagi tim Taramapanat Group Marida Saruk Yaraga Sanabung Anida Satharakliba
Anisuba MNCA Under 14 Boys Cricket Tournament ki ngasi PCC Mayai Koibi ground na sanakhiba match ta PCC Mayai Koibi na STC Laifum Khunobu wicket nipan da maithiba pikre match asi ahan innings ta STC na bet paiduna innings ki over kuntra loibada wicket mapan turaga run chamaga kunmapan lokhibada PCC na anisuba innings ki over tara loibada wicket ani turaga run chama kuntra ni thoi loduna match asi mai pakhe tournament asi ki ngasi PTRC Patsoi ground na sanakhiba match ta AKSDO khangabokna rule Maitram Butran Chamaga Humputra Mapanda Maithiba Pikre match ki ahan innings ta AKSDO na bet paiduna over kunipan ka ball mari da wicket loina magturaga run chani gani yankhai nipan lokhi ani suba innings ta rule na bet paiduna over taramapan ka ball ahum da wicket loina magturaga run humputra mapal loduna match asi maithiki hayang tournament asi ki match oina sedo amadi RCA na PTRC Patsoi ground na sanaragani SU Sagolban amadi KASC na PCC ground na sanaragani Manipur Cricket Association Sinduna Luwang Pupa Cricket Ground Luwang Sangbam Dati Mangana Sarok Yaraga Thasi Taramathoidagi Hauduna Satharakliba Anisuba MNCA Women's T20 Trophy Ngasisana Kiba Mesta Thau Thangwibana Wicket Amata Tudana PT CC Patsoi Maithiba Pikre Mesa Sida PT CC na ahan innings bet by Kibada over Tarahum Doiga ball ahum da wicket loina magturaga ran kun mari khakloke Thau na Anisuba innings da bet by Kibada PTCC ki run kun mari ki mathakta run mari hapsinduna punna run kun nipan lauraga match asi wicket amata tudana mai pakhe tournament asi ki ngasi sana ke ba aroi league match ta PTRC Patsoi na first category graubu run chamaga mari futra mapanda mai thiba pikre match asi ahan innings ta PTRC na bet pai khibada innings ki apiba over kun loiduna wicket ani turaga run chani ga humpu manga lokhi ani suba innings ta force na bet pai khibada innings ki apiba over loiduna wicket nipan turaga run humpu taruk khak logduna match asi mai thiki tournament asi ki final match matam lep ngasi final match ta PTRC Patsoi amadi thau thangoi bana sanaragani Manipur Cricket Association Senuna Tim Tarataruna Group Anila Suruk Yaraga Kong Bukuno Dobi Lampak Hau Kiba February Tang Kuntarukagi Hauduna Satharakli Ba Anisuba MNCA Super Plate Tournament King Asi Sanaki Matsta PTCC Patsoi Naran Humpuni Toida KSDO Kiam Gaibu PTCC na Maithiba Pikre Mesasig ahan innings ta PTCC na bet paiduna innings ki over ni full kibada wicket ni panturaga ranchamaga mari funipan lokhe KSDO na Anisuba innings bet paiduna over kuntra hum doiga ball mari da wicket loina magturaga Ranchamaga Kuntaruk Logduna Mess Asimai Tiki. Satharakliba tournament singing as the Kangamo Part 3 public ground the Sanankiba Mesta RCA Lilongna Wigan Nipanda Force Ketri Gaubu Maitiba Pikre. Mesa Sik Ahan innings the force na bet paiduna over Kunmatoiga ball Murray the wicket Luina Magturaga Ran Humpudraga Nipan Lokibada RCA and Anisuba innings bet paiduna. Over Taranitoga ball Murray the wicket Anituraga and Marifunitoi Logduna Messasi Maitiki by Paki. Satharakliba tournament asigi hayengkong bukuno dobi lambagda YUCC amadi KASC na sanaragani Kangmuk Part 3 public ground da CDCC amadi YWCL na sanaragani Hungpung Haukok Thangta Academy na Sinduna Academy na Sigi Makhadalaiba Unit Tarahum Dogi Nupi Amadi Nupa Sanaroi Chamaga Taramari na Sarugyaduna Ukhrul District Hungpung da Laiba Baxi Indoor Stadium da Ngarang Dagi Hauduna Satharakiba Hanba Hungpung Haukok Thangta Academy Open Championship na Solution Kray Championship Asigi Team Champion Lungnak Thangta Academy na Gold Medal Taranitoy Saisler amadi bronze medal ani loduna puna medal taratruk loduna team champion oikre thangta mahikol gold medal taramathoi silver medal mari amadi bronze medal ama puna medal taratruk loduna ahanba team runners up ki trophy lokre championship solution bagi thoramda thangta Federation of India gi secretary oiramba thaunaujam Priyo Kumar Hungpung Haukok Thangta Academy gi president CM Jihanyo amadi Huyal Lalong Thangta Association Manipur gi secretary Haikruzam Jaba Buna Athoi Mithung Singh oina charuk yaki ngasi no magyoy ba eng sagi paw muk lobirasi ngasi Manipur da khwaidagi sabagi chang ngasi degree Celsius kuntrani thoiga dasmik taret oikhi khwaidagi ingbagi chang na degree Celsius kunmathoi dasmik nipan oikhi nungsita yawba ising manilgi chang ayukta chada humpu mari amadi nungthildana chada kunmapan oikhi loisalakpada maroi ba paw mukan episari
Lilong da miyoy ama mamagi kabarda zirayat tawringaydra maikum upa masakhangdaba miyoy ahumna thangna thilamde. Chandel district ki manung sana lairiba purum chumpang khulda thangabi sing fangdre saraba kalen matamasida fishu fizam tawdre mani iruzadre hairi. Tha Taram Gitolo Pipitraba Manipuri University of Culture Guest Faculty Association Mukfagi member Singna Wakan Mifam Chathakre. Amadi Pangai Bazar Committee for War on Drugs Drapam Kendrana Nisagi Mayokta poster campaign Hodokre Nisa Thadok Mingba Singda Mating Pangani Hai. IS News na pizza bang asin umungi oiba pao matang asin tuloy sari mideng tabiri ba punamakpu amuka na krumzari.